Hello, I giving baboy na may rakpam. Nahanam pamas the Esorbu wapau tana bagidamak lakpiba ang sigidamak thagachari. Ayaki prathna di nahan na tagdi ba wapau ang sigim mapal na Esorbu hinanungsiba amasung Mahakki mi aduga Mahakki singlup hinanungsiba sini. Diba na nahaki na pamda nolukchoning badudi nahan na tagdi ba wapau asina. Nahan na nahaki singlup ta pipam thokpa nahaki commitment amasung nahaki singlup ki luching singi makapon pam thokpa adugi mahuti silhandigan. Adu ba wapau sigim mapal na. Nahakising lupa hinanungsiba, nahakising lupa luching musing hinanungsiba, adu quite maruoina, Esorbu matik mangalig na maghingba punsi da chakot pa adu, ayaki prathanani. Ibang Mahakki wapau, taminas. Ma'am, no nimog tarang to rehan lozer ke, adu lak paisil na singadun lak serasano. Ngasig mi asida su eikhoibu na nainamina ba Ephesagi nainamina ba maru oina Thawaigi Oiba Borsing matang da eikhoina nainamina ba adu makasatha minagani. Ma'am, chan bidun ai hakuluna na Ephesa pandu ama pada manga dagna taruk phauba duda ai hakuluna na hangdokpi. Ephesa pandu ama pada manga dagina taruk phauba. Mafam asida Esorbu Mahakki wahai asina mafam asida tawriba asi maruina Paul mafam asida tawriba asi Thawaigi Oiba bor khudingmak sing adubu pinabiba Isor adubu thagatpagi amasung mangonda khurumba khudingmak pibagi matang aduni. Ekin mamangi nung maisingda Isor na eikhoibu khandok pibagi matangda khandok pibagi bor adugi matangda ko yengminaki. Ngasi eikhoina paminagadoriba ngasi ge eikhoigi text pandup amagi pada manga amasung taruk asi miyoibagi oiba wahai mafam asida Esorbu Mahakki wahai asida yauriba asigi magun asigi marak amasung asigi mayung adugi ningthizaba artha khudingmaksing adu mapung phana amata soidana haina ba honaba khudingmaksing loinamak maithi ai samaksu maithi ai khangba ai singba ai gi loksing khudingmaksing adu Esorbu Mahakki wahai ningthizabagi mangda marai loinamak lui adu Esorbu Mahakki wahai asina hairiba borsing asi ningthizaba amasung hairiba borsing asi mapung phaba adumak eikhoina mapung phana khangdaba oiba targasu Esorgi wahai asina di chumna amasung sengna khanghanbiba maramna aihakna sung asi numit asida hairiba pada manga amasung taruk asida Esorna thajakraba mipum khudingmakta pinabiriba Thawaigi Oiba bor singi marakta ngasing nargadu Thawaigi bor asigi ningthizaba adu eikoi puna yengnase. Ephesa pantup ama pada manga dagina taruk. Tilnang sung mayam gi Bible gi maong du ayang na pathok sar kadu basiga khena bakra legani. Maram di hairiba asi aiko gi Bible asi aina dun taza matamda KJV dagi handok pamaram na makoina season ba wahai aduga ESV English Standard Version season ba wahai meg adu khena bakra le. Aduna ayang ESV aduda depend tawrakan aigi translation si season 7 ni. Amugana Ephesa pantup ama pada manga dagina taruk nungsibada mahakna eikhoibu Jesu Khristada gi mapana Mahakki yokchaba machasing oinaba hanna langbire. Apaba tharangi Mahakki aningba matungina nungsithoibagi mapana mahakna eikhoida pibiraba Mahakki thoujalgi matik mangal adu thaganagani. Prathna tausi. Eikhoigi pamsung eikhoigi Esor nang Khristada gi mapana nahakki nachasing na pinabiba Borsing ase ipa lomanaidaba aduna phauba thidokpa matamda asigi aruba amasung asigi mamal adu loibanairo. Parmesan Prabhu Esor sibanaiba loibanaiba loksingda pandolomba mioiba eikhoigi maphamda nahaki ningthizaraba wahai asigi artha
amasung magun asi eikhoibu tambi thawai sing ba ekhoi amamam hana tambi na ki mathaklum ge wahai sing amasung wari sing se eikhoibu bhap tahan bi adugi bungo nahak na Khristada gi mapana eikhoida pinabiraba bor asigidamak ta nahakpu thagatchabagolona na eikhoigi punsina nahaki damakte hingjabata mateng pangbiu Khristada eikhoibu piu eikhoini ibungo nahakpu thagatchabagi punsi aduda hena chakothanbiu Yesu Khristada gi mingni jeribani amen amen ayang sajakrabadu ngasi gi numita eikhoina lakminagadoriba amasung taminagadoriba tangkak asi Thawaigi oiba Borsing ahumsuba tangkakni mamangi nongaising numita eikhoina Ephesians pantup amagi pada mangada Thawaigi oiba bor karamba marida karamba taibang pan sem jingidagi Isorna mahakki mi singbu Khristada khandok pibadugi matang ni samsam haiba targadi the doctrine of election adugi matang na khoi yengmina kre aduga haiba adu gidamakta polna thajaba khuding makpu Isor thagatpa adu mahakki makauni maramdi eikoina pada pandu amagi pada ahumda mahang hai khabadugumna eikhoibu Khristada sargagi maphamsingda Laiba Thawaigi oiba bor pumna makalana borpi eikhoigi ibungo Jesu Khristada gi mapa Esorbu thagalu now amuka hanna ngasi nong yawu mising na bhap tana bugidamakta pada ahumdagina pada taraga mari phauba asida pol masamagna masana masa phawa thinginjaba ngamdana apanba amata leitana sentence ama khaktung de iba adugumna thaja khraba singbu masamak yauna Esorbu thagna bugidamakta kauba adugumba wahai pareng amane aduna adugi continuation da oina ngasi pada amagi pada manga amsung taruk asida sini aduna ekhona pamina khraba pada manga amsung taruk asina ekhoi bu khanghaningba hai bi sorgi wise nang ai bu ngasi gi numita kaubi ba makau amasung ekhoi bu khanghaningba adu karino hai ba taragadi the main idea Esorbu thagalu Esorbu Mahakki thoujalgidamak thagalu maramdi Khristada eikhoibu Mahakki yokchaba machasing oinaba hanna langbire amukan hajarake Esorbu Mahakki thoujalgidamak thagalu maramdi Khristada eikhoibu Mahakki yokchaba machasing oinaba hanna langbire Praise God for His grace because in Christ He has predestined us to adoption as His sons. Amukana, praise God for His grace, because in Christ He has predestined us to adoption as His son. Haibasi pada manga amsung taruk asida koina khangmina gaduba maru oiba mapung oiba warobuduni. Aduna ngasi numida asida koina hiram mari thongna pada manga amsung taruk asida hiram mari thongna khoi yengmina gani ihan han badi karina maram oiduna hana langbi bage the ground of predestination aduga anisubada kari oinaba eikhoibu hana langbi bage to what we are predestined to aduga ahum subada kari gi mapalna eikhoibu hana langbi bage what drives our predestination aduga mari subada khwaidagi matolomba maram the ultimate purpose of predestination. Hai basi hang mathang dum hajarakani adun hojik isanbana hodo oiba taragisu adu mathang yengmirakpadu da khoi yengminase Polna mamangi pada aduda Isorna thajakraba singbu Khristada taibangpal haudringidagi khanbiba adugi matangda mahakna yamna mayek sengba maongda yamna tenba maongda khona yengminaki boiba taragasu hai badu da khona yengbe hiram mayam sing khona mamangi nimdi yengminakre adugi makha tarak poine pol pada mangada mana kari hai nungsibada mahangna eikhoibu Jesu Khristada gi mapalna mahakki yokchaba machasing oinaba hana langbire so ahanbada what is a ground of predestination karina maram oiduna hana langbibagi sorna
aduna ichil now sing asi mamang na koina kumjing mamang da ai koina pada ahum de yeng nakraba dugumna haiba asi thawaigi oiba borsing ni aduga haiba thawaigi oiba borsing is isorna Khristada pine bikraba ne kanaida sargagi mafam singda aduga haiba asida pada marida ai koina election da isorna khandok pibagi matang yeng minaba matamda karam kanda isorna khandok pibagi mag oiba mi sing adubu taibang pal hodringa taibang pal semdringa aduga chap manana haiba bor karamba bor eikhoibu yokchaba machasing hanna langbiba. God predestining us to be adopted as His sons and daughters. Hairiba asisu. Hairiba asigi horakpam the source, adug the cause. Horakpam amasung oitokhaliba khudingmaksing adu mapa isor amasung machanapa Jesu Christ ni. The Father is a source. The Son is a cause. aduna haiba se khoi hen luthana changda oiba tar so se khoi wakal dum thamina se mathang makha dum nei nar matam da se khoina hanjan haida oiba tar gisu always pada ahum dagne tara mari phawba se da yawriba maru oina pada mari dagne tara mari phawba se da yawriba thawagi oiba bor khuding mak sing ase ishor dagi Khrisagi mapalna thajaba mipum khuding mak da ma ki mising phang ngak aduna haiba adu kari haigini the ultimate ground ko mapum oiba matolomba ground maram adu aduni adu mafam masida polna mahaki wine ho mon kari dai hawe nungsibada so the ground of predestination is in love nungsibada aduga haiba ibungo mahakna hanna langbiba amasung hanna langbiba asi mioi bagi itihas hauraba matungda mahakna miyoiba sibu semlaba matungda langbiba manate adubu kana amata semdringi mamangda taibang pan basi semdringi mamangda taibang pan basi ki yumpham phawbo letring mamangda before the foundation of the world aduna ibungo mahakna taibang pan semdringi mamang taibang pal haudringi mamang nangam sung ai letringai mamang aduda nungsibada adu oiba targade mamam masi haiba nungsibase kana ki nungsiboi gani kanada nungsibagi maram no eikhoibu ibungo mahakna hanna langbibase karigam nang amasung ai leidaba oiba tagadi that's not us nang ai nungsibagi maram nate khwai maru oina mapa amasung macha anigi marakta leinaba aduki matik ningthijaba eikoi miyoibagi lon na phaw miyoibagi gyan na phaw miyoibagi losing na phawda sandok na takpa ngamnaroi doba aduki matik naknaba aduki matik ningthijaba aduki matik luba nungsiba mapa amasung machanupa anigi markle nungsinaba haiba se kona John pandu ahumgi pada 35 da yeng matamda ekona khangminagani aduna isamsam haiba oiba targadi nungsibada karamba nungsibada mapa machanupani gi market leiba nungsibada aduna ichil now sing Jesu Christagi mapana aikoina kanbiba phangba asi we are not the ultimate object of love of God isorna aikoibu nungsibi aikoi ase isorgi nungsibagi ultimate object nate we are aikoisa kaino haiba oiba targadi isorna aikoibu nungsibiba asi mapa isorna machanupa isordu nungsibagi mapalna. It is the result of the love between the Father and the Son. Mapa amasung machanupa anigi marakla neba nungsiba adugi kari haigani result oina adugi mahai amoina aikoida haib nungsiba se phangsabani sena maham asida polna nungsibada mahang nakaibu hana langbe haina haibasida adugi nungsibadu amukana mapa isona machanapa Jesu Christabu aduki matik nungsi kayam nungsi aikoina haiba ngambagi wangmungi jang nungsi aduna haiba si mapa isona machanapa Jesu Christa sibu kya matik nungsibano haina haiba adu aikoina taibang pal hodringi mamang da laitawai aikoi khangba ngamde adu Jesu Christa na mahang taibang pan da lakpa matamda haiba si tongan mong mapa isona mi singda adu aikoida na ki waispi Jesu Christ akhoi Prabhu ibungo mahang na baptism toduna kaklak matamda sargdei kari hana lawre masi aigi nungsiraba ichanupane algo Jesu Christ na mahaki saglon hongbagi matang na kari hai masi aigi nungsiraba ichanupane mahak na hai bataw John pan bahung padu kuntra mga da yengse Pamalo Jesus Christ na high no
Mapa aduna machani pa adu nungsi. Aduga mahaki makuta pumnamak sinare. Aduga atopam phamam John pandup tara ka taret. Maramdi ipa na ibu nungsi. Maramdi aina aigi thawai among loksinanaba aina thawai thai. Aduna ichil na sing mafam masida hairiba nungsiba asi asigum mapa amasung macha ani gi marak leiba angakpana thanba aikhoigi losingna luthana phawa kumbada adum irak narga leiraga doba aduguma nungsiba adudane aduni samsam haibo ibadagri nang amasung aibu ibungo mahang maki macha oinabgi mata khandok piba asi atop lon haibo ibataragdi Christian oikruba aikoi khuding mak sing asi mapa isona taibang pan ba hodringi mamang or macha nupa Jesus Christ the nungsibagi khudol one piraba khudol singi we are the love gift of God the Father to his son amugana thajakraba Christian khuding mak sing asi mapa isona macha nupa Jesus Christ the pine biba nungsibagi khudol singi we are the love gift of God the Father. Aduna hairiba asigi mapala eikhoibu nungsiba adu hairiba nungsiba asigi machum adu eikhoina su phangse. Aduga eikhoina phangse mapa amasung macha nupa amasung thawai singba ahumgi marakta leiba intra-trinitarian love. Ko haibadi mapa macha nupa amasung thawai singba isor hairiba ahum asigi marakta leiba nungsiba chetnaba amasung fellowship amasung unity adugi machum adu eikhoina phangse. Aduga adugi machum akoina phangjeriba machum ase aduki matik chawa haiba nungsiba haiba bor khudimak sing ase akoina loina phangjeba oiba tagi wakha khala gengse mapam san nupam sun thawai samagi mark lev nungsiba du kya matik matik chawa nungsiba ramgani ekon lam phangde adune chilanga sing hairiba aikhoibu khandok piba haibadi aikhoibu ibungo mahaki machasing oinaba hanna langbire asi haiba nungsiba adugi mapalna aikhoina phangjabani aduga aikhoina phangjarabudu koina nungsibada Khrisagi mapalna yokchaba machasing oinaba hanna langbire in love he predestined us nungsibada mahakna hanna langbire asida khoi ngaktang lagise hanna langbire he predestined the doctrine of predestination. Hanna langbire tambi basina haibase kaino haiba taragadi ekhoina mafam asida su ukraba adugumna Bible ekhoina yangpa matamda ibungo mahaki hanna langbire asi maki mi oinaba aran khubam oinaba so ngakpigani aran khubam phangnaba aran khubam gidamakta aduga mahaki machasing oinaba gidamakta adu mafam asida pon seasonariba hanna langbire asi haiba ahum asigi marakta iroi loiba adu emphasis pi Karamba mahaki machasing yokchaba machasing oinaba hanna langbire aduna kanagumba kharnadi hairiba hanna langbire gi tambiba asi debate tonanaba aduga hanna langbire gi tambiba asi wakhal leita handananaba gi damak disnaba single aduga isil nausim wakal khanse haklona si wakal khanbi hanna langbire gi tambiba asi thajadaba singi nate adu thajaba aikhoigi damakdani mapa amasung masanapa gi nungsiba amasung adugi mapa la aikhoina phangjareba nungsiba haiba nungsiba asi da aikhoiba hanna langbire bane asi gi hanna langbire gi tambiba asi aikhoigi thamoi potha handanaba aikhoida langtakna pokhonanaba tambiba ama nate Paul mafam masada iriba sisu Ephesians iriba thajaba sing aduni maru oina asi khoi khangse Christian sing the even asi gi je thiese aduga hairiba mahangna aikhoibu ibungo mahangna mahaki nungsibada hanna langbire haina haiba matamda Paul na Ephesians iriba singlup aduda marai yetna ba aduga tokhai tana ba gidamak even no he has writing mahangna si iriba he has been writing this to comfort makoi gi thamoi adubu makoi gi thawai adubu themjin na ba gidam karamba maongda Aikoi mi oiba si karino haiba taragadi aikhoigi aikhoida min upiba nungsiba aduga thajaba amon hingakpa matamda aikoi punsida asonba matam single aduga aikoi wakal isora ibu nungsibiram gadrane aige asonba singdu yengjara kanda isorna aibu kyan nungsibiram duino
ꯅꯨꯡꯁꯤꯕꯤꯔꯝꯒꯗꯧꯕ ꯃꯥꯟꯗꯦꯗ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯕ ꯄ꯭ꯔꯥꯊꯅꯥꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯂꯥꯛꯇꯕ ꯃꯇꯝꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥ ꯑꯅꯥꯁꯤꯡ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯨ ꯍꯦꯛ ꯑꯩꯈꯣꯏ ꯆꯃꯝꯅꯩ ꯄ꯭ꯔꯚꯨ ꯑꯁꯦꯡꯕꯒꯤ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ꯭ꯔꯅꯦ ꯅꯪ ꯅꯨꯡꯁꯤꯕꯤꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯁꯤꯒꯤ ꯑꯋꯥꯕ ꯑꯩꯕꯨ ꯊꯦꯡꯅꯍꯟꯕꯤꯔꯤꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ we complain ꯋꯥꯈꯜ ꯈꯜꯂꯒ ꯌꯦꯡꯁꯦ ꯑꯦꯐꯤꯁꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡꯁꯦ ꯏꯁꯣꯔ ꯅꯤꯡꯗꯕ ꯑꯗꯨꯒ ꯂꯥꯏ ꯃꯨꯔꯇꯤ ꯂꯥꯠꯄ ꯑꯗꯨꯒ ꯑꯣꯛꯇꯕꯒꯤ ꯊꯕꯛ ꯃꯌꯥꯝ ꯇꯧꯕ ꯄꯔꯚꯔꯖꯟ ꯃꯌꯥꯝ ꯂꯩꯕ ꯆꯃꯝꯅꯕ ꯃꯌꯥꯝ ꯂꯩꯕꯒꯤ ꯃꯐꯝ ꯑꯗꯨꯗ ꯊꯥꯖꯕꯅꯤ ꯍꯥꯏꯅ ꯂꯩꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯅ ꯏꯁꯣꯔꯅ ꯅꯨꯡꯁꯤꯔꯕ ꯑꯃꯒꯨꯝꯅ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯔꯕ ꯃꯤꯁꯤꯡ ꯍꯥꯏꯅ ꯃꯈꯣꯏ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅꯁꯨ ꯂꯥꯟꯅ ꯇꯝꯕꯤꯕꯁꯤꯡ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯋꯥꯕꯁꯤꯡ ꯃꯈꯣꯏ ꯈꯪꯂꯝꯕ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯇꯥꯏꯕꯪꯄꯥꯜ ꯍꯧꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯑꯗꯨꯗ ꯍꯥꯟꯅ ꯂꯥꯡꯕꯤꯕ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯒꯅꯤ ꯀꯔꯝ ꯍꯥꯏꯅ ꯆꯤꯜꯍꯥꯎꯁꯤꯡ ꯋꯥꯈꯜ ꯈꯜꯂꯒ ꯌꯦꯡꯁꯦ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕ ꯑꯗꯨꯒꯤ ꯃꯄꯥꯜꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯕ ꯅꯨꯡꯁꯤꯕ ꯑꯁꯤ ꯅꯪ ꯑꯃꯁꯨꯡ ꯑꯩ ꯄꯣꯛꯇ꯭ꯔꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯕꯤꯔꯕꯅꯤ ꯅꯪ ꯑꯃꯁꯨꯡ ꯑꯩ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯇ꯭ꯔꯤꯉꯩꯗꯒꯤ ꯇꯥꯏꯕꯪꯄꯥꯜꯁꯦ ꯁꯦꯝꯗ꯭ꯔꯤꯉꯩꯗꯒꯤ ꯇꯥꯏꯕꯪꯄꯥꯜꯁꯦ ꯍꯧꯗ꯭ꯔꯤꯉꯩꯗꯒꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯈ꯭ꯔꯤꯁꯇꯗ ꯅꯪ ꯑꯃꯁꯨꯡ ꯑꯩ ꯅꯨꯡꯁꯤꯕꯤꯕ ꯍꯧꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯅ ꯄꯣꯛꯇ꯭ꯔꯤꯉꯩꯗ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯁꯣꯟꯕꯁꯤꯡ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯝ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯂꯩꯕ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯨ ꯍꯣꯡꯒꯅꯦꯅ ꯑꯩꯈꯣꯏ ꯈꯜꯂꯤꯕꯅꯣ This doctrine is a doctrine of comfort to believers. ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯗ ꯆꯃꯝꯅꯕ ꯊꯥꯖꯕꯁꯤꯡ ꯑꯗꯨ ꯅꯠꯇꯦ ꯆꯃꯝꯅꯒꯅꯨ ꯃꯍꯥꯛꯅ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈ꯭ꯔꯤꯁꯇꯗ ꯂꯩꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯁꯣꯔꯅ ꯅꯍꯥꯛꯀꯤ ꯃꯊꯛꯇ ꯂꯩꯕ ꯅꯨꯡꯁꯤꯕ ꯍꯣꯡꯕ ꯂꯩꯇꯦ ꯊꯥꯖꯗꯕ꯭ꯔꯥ ꯑꯁꯤꯒꯤ ꯅꯨꯡꯁꯤꯕꯁꯦ ꯅꯪ ꯑꯃꯁꯨꯡ ꯑꯩ ꯄꯣꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕꯤꯕ ꯍꯧꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯣꯛꯇ꯭ꯔꯤꯉꯩꯗꯤ ꯃꯍꯥꯛꯅ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯈ꯭ꯔꯕꯅꯤ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯊꯥꯖꯕꯅꯤ ꯍꯥꯏꯅ ꯂꯩꯔꯒ ꯏꯕꯨꯡ ꯃꯍꯥꯛꯅ ꯅꯪꯉꯣꯟꯗ ꯑꯃꯁꯨꯡ ꯑꯩꯉꯣꯟꯗ ꯂꯩꯔꯕ ꯅꯨꯡꯁꯤꯕ ꯑꯁꯤꯗ ꯆꯃꯝꯅꯕꯁꯤꯡ ꯂꯩꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯍꯥꯛꯅ ꯏꯕꯨꯡ ꯃꯍꯥꯛꯀꯤ ꯋꯥꯍꯩꯁꯤꯒ ꯄꯥꯟꯅ ꯍꯥꯏꯖꯔꯤ ꯆꯃꯝꯅꯕꯤꯒꯅꯨ ꯏꯁꯣꯔꯅ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯜꯅ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯑꯗꯨ ꯂꯣꯏꯕ ꯅꯥꯏꯗꯦ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯑꯗꯨ ꯃꯔꯥꯡ ꯀꯥꯏ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯣꯏꯁꯤꯟꯕ ꯉꯝꯃꯣꯏ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯈꯔꯅꯗꯤ ꯑꯃꯨꯛ ꯏꯁꯣꯔꯅ ꯍꯥꯟꯅ ꯂꯥꯡꯕꯤꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯑꯩꯈꯣꯏꯅ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯀꯗꯣꯏꯁꯦ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯃꯍꯥꯛꯅ ꯃꯥꯒꯤ ꯌꯣꯛꯆꯕ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯈꯪꯉꯀꯥꯟꯗ ꯇꯥꯏꯕꯪꯄꯥꯜ ꯍꯧꯗ꯭ꯔꯤꯉꯩꯗꯒꯤ ꯃꯥꯅ ꯃꯈꯣꯏꯁꯤꯡ ꯂꯣꯏꯅꯃꯛ ꯄꯨꯔꯛꯀꯗꯕ ꯑꯣꯏꯇꯥꯔꯦ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯁꯤꯡꯂꯨꯞ ꯂꯩꯒꯗꯧꯔꯤꯕ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯃꯤꯁꯤꯡꯒꯤ ꯊꯕꯛ ꯇꯧꯒꯗꯧꯔꯤꯕ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ ꯁ꯭ꯄꯦꯀꯨꯂꯦꯁꯟ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯆꯃꯝꯅꯕꯁꯤꯡ ꯑꯃꯁꯨꯡ ꯆꯔꯥꯡꯅꯕꯁꯤꯡ ꯑꯗꯨꯗ ꯋꯥꯍꯪ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯅꯠꯇꯦ ꯏꯍꯥꯟ ꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏ ꯋꯥꯄꯥꯎ ꯁꯟꯗꯣꯛꯀꯗꯕꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯀꯅꯥꯅ ꯈꯟꯗꯣꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯀꯅꯥꯅ ꯍꯥꯟꯅ ꯂꯥꯡꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏ ꯈꯪꯗꯦ ꯑꯅꯤꯁꯨꯕꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯥꯇꯦ 19:9ꯒꯤ ꯄꯗ 17 ꯑꯃꯁꯨꯡ 10ꯗ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯌꯥꯊꯪ ꯄꯤꯔꯝꯃꯤ obedience to him ꯑꯩꯈꯣꯏꯒꯤ ꯍꯥꯏꯕ ꯏꯟꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯅꯨꯡꯁꯤꯕꯗ ꯍꯥꯟꯅ ꯂꯥꯡꯕꯤꯕ ꯑꯁꯤ ꯅꯪ ꯑꯃꯁꯨꯡ ꯑꯩꯉꯣꯟꯗ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤ ꯊꯕꯛꯇ ꯃꯈꯥ ꯄꯣꯜꯂꯒ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯊꯕꯛ ꯅꯠꯇꯦ ꯃꯍꯥꯛꯅ ꯂꯥꯡꯕꯤꯈꯤꯕ ꯑꯃ ꯅꯠꯇꯦ ꯑꯗꯨꯕꯨ ꯇꯥꯏꯕꯪꯄꯥꯜ ꯍꯧꯗ꯭ꯔꯤꯉꯩꯗꯒꯤ ꯈ꯭ꯔꯤꯁꯇ ꯂꯥꯡꯕꯤꯈꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯍꯥꯟꯅ ꯂꯥꯡꯕꯤꯕ ꯑꯁꯤ This is the crown of predestination ꯑꯅꯤꯁꯨꯕꯗ To what we are predestined to ꯀꯔꯤ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯍꯥꯟꯅ ꯂꯥꯡꯕꯤꯕꯒꯦ ꯑꯩꯍꯥꯛ ꯂꯣꯏꯅꯅ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯕꯤꯌꯨ ꯄꯗ 5ꯗ ꯑꯩꯈꯣꯏꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯜꯅ ꯃꯍꯥꯛꯀꯤ ꯌꯣꯛꯆꯕ ꯃꯆꯥꯁꯤꯡ ꯑꯣꯏꯅꯅꯕ ꯁꯅꯥꯁꯤꯡ ꯋꯥꯈꯜ ꯈꯟꯕꯤꯌꯨ ꯅꯪ ꯑꯃꯁꯨꯡ ꯑꯩ ꯈ꯭ꯔꯤꯁꯇꯗ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯇꯝ ꯈ꯭ꯔꯤꯁꯇꯗ ꯊꯥꯖꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯕꯨ ꯁꯦꯝꯕꯤꯔꯦ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯕꯨ ꯁꯦꯝꯕꯤꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯊꯥꯒꯠꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯈꯨꯔꯨꯝꯅꯕꯒꯤꯗꯃꯛꯇ ꯈꯨꯠꯁꯦꯝꯂꯛꯇꯒꯤ ꯑꯊꯣꯏꯕ ꯑꯣꯏꯅ ꯃꯤꯑꯣꯏꯕ ꯑꯣꯏꯈ꯭ꯔꯕ ꯅꯪ ꯑꯃꯁꯨꯡ ꯑꯩ ꯑꯁꯤꯕꯨ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯁꯦꯝꯕꯤꯔꯦ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯇꯧꯒꯗꯧꯕ ꯃꯍꯥꯛꯄꯨ ꯈꯨꯔꯨꯝꯒꯗꯧꯕ ꯃꯤꯑꯣꯏꯕ ꯑꯍꯥꯟꯕ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯥꯗꯝ ꯑꯃꯁꯨꯡ ꯏꯚ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯃꯍꯥꯛꯄꯨ ꯊꯥꯒꯠꯆꯕ ꯑꯃꯁꯨꯡ ꯈꯨꯔꯨꯝꯕ ꯑꯃꯁꯨꯡ ꯃꯍꯥꯛ ꯂꯣꯏꯅꯅ ꯂꯩꯃꯤꯟꯅꯕ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯀꯤ ꯍꯥꯏꯕ ꯏꯟꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯊꯕꯛ
thebak tawduna mahaki mayok ta pap tawduna mahaku semi isor do langthok amduna kauthok amduna mahaki mayok ding punsi da dum lakraba nang amasung aigi punsi ne adugo mafam da pol hair base kaino ibu mang hana langbire se mahaki mayok laikraba mahaki aning badugi mayok lairaba mahaki haiba indraba mahaku nungsidraba mahaku thadokraba kangaunraba yausngraba nang amasung ai tatana mahaki mayok ta mahak asawgi macha orba nang amasung ai ase ibungo mahangna eikhoibu mahaki yokchaba machasing oinaba Asidong mahak wakal kan krabra. Asidong wakal kan krabra. Aikhoi ki pap adu ki damak da haiba oiba taragadi. Asi aikhoi matik chade. Aikhoi Prabhu Jesus Christ na look ki apapa wapa look lengba apapa wapa adu okta machanu pa ki panta madu khone khangmini. Aikhoi okta machanu pa adu ki hen okta ba mi sing aikhoi. We are the prodigal sons. I will walk the machasing the ne, I will walk the nupa the hen, walk the batabak in Equator. I will walk the Mazanupadana, Magi Pung Horn, Pumatam, the Karinamana Camilla. I pagi macham or with a bantic chade. I marked him and I am one second. I do the young Lubo, but I did my pamas the season and by Yapa, why I say. Eikhoibu Jesus Christ ki mapana mahaki machasing oinaba hanna langbire haina haiba matamda adu eikhoi gidamak te hen oglabani eikhoi nang amasung ain tawba pam nang amasung ain hingba punsi nang amasung ain isor gi mayok te lairiba aduga yengnaruba oiba targadi eikhoi ase ibungo mahakna mahaki manai oina mahakpu thauganjanaba gidamakta mahaki sebari amoi han langbibada adu eikhoi gidamak te hen oglabani adubu adudagi hen badu eikhoi gi nungsiba ipana langbi karino mahaki yokchaba machasing ichil now sing asida khon kai makai magu thaulo deba kana laiba eikhoi gi marakta mahaki manai haina su kopide eikhoi mahaki yokchaba machasing mahaki yokchaba machasing Nangai matik chade sige magta. Aikhoi di isor nangai punsi da darkar leitre haina hairaga chakhraba mi sing. Aigi punsi di aina semgadau haina chakhraba mi sing ngakta. Aina tawgadau thabak kana than yet pirakanu. Ai ningba pam loina magtauge. Aina pam do mi yang dengodi yakanu. Aina pamba thabak sing taw matam yet pirakanu adum hana kangaw na mi sing ngakna eikhoi eikhoi gi pap amasung ayol ran na siduna taibang pal satan amasung eikhoi gi hakjang gi aningba apamba amang bagi lambi aduda harauna ningai dan laikraba mi ngaktini aduna eikhoi na phangbada matik chabadu maki asawba maki norok amasung maki dandi aduni adu natana adagi khaitang ka khalaga manai am phawbusu adu dusu nataba adagi hena wangba eikhoi na phawa hena asa tawdaba okta macha nupa aduna kaidongai dusu magi pabadu yengjuru oiba targadi aina ai phangpham do koi papdagi loinamak lothoga lakhrabani loinamak sisina thokrabani aina magi thamo loinamak thugai khrabani aduna ai magi macha oiba aduna ai manai oina chalage adu mapa aduna de kai doi macha nupa moi ma mu losale sao sing khallaga yengbi ra ibungo mahaki nungsiba nang amasung ai de lebi base hai basigi damakta nahak kayam ibungo mahapu thagatroge nang sung ai gi punsina kayam yamna manai natna yokchaba machasing oina kaubiba asida harawa phawkhroge kayam tuna nang ai gi prathna da prabhu isor nahak napu nahaki nanai oina sunata naki yokchaba nacha oina kaubiba gi mak nagu thagachari akhoi kraman hai khroge kayam toina akhoi hai khroge nangai kari gum matam dadi adumane prathna tawbudi lairna isai sakpa asida phaw harauna saktok ngamdaba matam sing akhoi punsida laitaba nate achawa sing yengbiganu ichil now sing macha dagi hobiyu nahang na ibung mabu khurumna ba lakpa matam asida ibung mabu thagarpagi sei na karam haina sakliba kari manang sa maki macha oina kanbibani haibu na kham matam da
Ibungo mahakna nang amasung aina phangba matik cha aran khu mase lem ne khoi pibiduna ma ki macha ohen biba sida nang amasung aina kayam haraun ibungo ma ki thak bisi sakpage khanbi see akhoi harauba amasung ibungo ma bu thak ka doba khudimak sing ase jaga ma khakting na thagat panate loine makta ibung ma na khoi ma ki macha sing ko yokchaba machasing karidamak pon phum se yokchaba machasing scenario base aikhoi gi ipa dudi sargi source na de aikhoi gi ipa dudi satan ne aikoi Jesus Christ the lakring matam aduda Jesus Christ the laite me pum khuding maki mapa adu satan ne पाप ने पाप की बंदीदा पाप की मिनाई नाई थांगदा अमसुंग अयोल अरांद सिदुन लेरंबा सैतान की मचासिंग नाक्तने अदर हाय मफम मसिदा पोन उनिंग लिबसे करिनो होया मफम से पोन सिने बॉय दे यंगसे पदमंगा यीशु ख्रिस्ट की मपाना महाकी yokchaba machasing adoption as sons to him khoi ma ki machasing ram nei khoi lamja sara sing ni adu nungsi bada ibungo mahak na Christ gi mapalna ai khoi bu mahak na ma gi yokchaba machasing ko bi adu akhoi yokchaba machasing oi base kanama nate adubu mapai sorda mangonda to him adu haiba yokchaba gi macha am oi bagi bor se chil inausing nang amasung ai gi afaba thabak na nang amasung ai hak na phabagi maram na Ishwar as simal yam na phare yam nungsiba ai gi nungsiba se mana phangba madik chai har ga pirak pa ma tanate panam ma pisage akhoi foster care amada chatle haina khalasi foster care chatpa matam da angang sing mayam darangani yong na bidam ta ayam jung ai nupi na foster care chatla kanda angang sing loruba matam da akhoi khangdariba angang adu ayam jung ai nupi gi apa ma gi matung ina khangani angang adu ai bu lobi na har poi ba tar ga su hoi lo roi mam de aim jung ai nupi gi apa ba lei adu gi matung ina lo ga isam sam nai boi ba tar gi foster care da lei ba mi khuding angang khuding mak sing adu yopi na ba later ba mi sing hak tane mama pa later ba ngak tane hai bidi mama pa sing lang thoklum lo ba aduga mamal laitre hanu lang thon lo ngak tane ngang sing da maroina foster care sing later ba sing ai hang phama du chalaga ai musung ai nupin angang lo ro go do ri ba do asig angang sim lo bo ba tar ga di yam phado mali adagi di ma gi kari afaba le khuding musung khanga kana lo go de ma da nate adugu ai amusung ai nupi gi aning ba musung apa ma dagi matungina aduga ai hang adugi angang lo gre ate angang na kai demak te bu lo bi no haina complaint to bu jari ba ni da adu hai ba asile khon khangmina ga do bu de matik adu angang sing adu na te lai bu matik adu ai musung ai nupi da chemana ishorna kanabu mahaki macha ni yokpi gani kanabu mahak na mahaki macha sing be sang da chalhangani haina haibu ishorgi aningba amasung ishorgi apam bagi matungina ne hai ba se ko makatan yeng minarakani aduna mafamas de han urang le base karino haiba taragadi ai ko ibu mahang na yokpi base nang amasung aida karigumba khara afaba khara yawbagi maramna amatanate hanna hai adu asi ai ha hanna hai ikai ba sulaite nang amasung ai ngon da matik chaba machera mata leite nang amasung ai ngon da isora masi madi phare he haina hai gi do lamchat amata leite maram ne koi pap ta poglakpa pap ta mirolakpa pap ta poglakpa pap ta chaurakpa amasung pap ta lelakpa mi sing ngakne ai khoi na tauba khwai di afaba thabak adusu pap ki machu khar dum chusale example am yam na phasaba am khakle
khut asida thau thi tai haina khalasi adu mafam asida asengba phajaba glass am lai haina khalasi karuma ising no khorang haina glass so pipe oba targati glass so yamna sengi adu agi khut thau thi dei ba maram na glass pipe ba matam da glass do mot kane ai khut thau thi do chur chama nang amasung ai khoi gi punsi kok ti ne ton nung amasung pan pap na pik thale pap ta chawrak pa mi singak te ne aduna aphaba sing asu ai khoi na pai matam da pap ki machu dum chu chale matik jawa karim te de khoi da alu khoi musna kana Khristada Jesu Christ ma pa na ki yokchaba machasing mangonda adoption as sons to him aduga hai ba yok pa khuyok asi kain hai ba ta ekhoin orphan home sing do uba phangba ama pa le deba sing lakhal kan adum thamba adubu orphan home gi mapu du gi lan thum gi sarukti ama da phangba adugum gi mong adu nate orphan home do leba kana amat orphan home gi mapu du gi lam sing pesa sing du saruk karim te moi yade ko adugi pura top top adugi pura tongan ba mong ne isorna Jesu Christ gi mapalna nang amasung aibu yokpi ba matamda Christ gi mapalna yokpi ba maramna Christ gi oikraba khudimok sing adu isor gi oikraba khudimok sing adu nang amasung ai go henbi ma ibungo mahakna aikhoi da phangpham thokpa adu amata watna amata hantabaletana amata chethadana pibi kana gi mapalna Christ gi mapalna Karigidamakta pot khuding mak ibungo mapa isor masana pa su Christ da pinare alu mangon da like raba missing have the Christ da like raba mipum khuding mak sing adu mahaka amata oire bagi mapana mahaka amata oin lai minara bagi mapana Christ gi oikraba khuding mak sing du mangon like raba mi khuding mak kidamak su loina mo adu ne chilna sing Muhammad sallallahu alaihi wasallam yokpi ba macha nupa amasung macha nupi oina kaubi ba se isam sambam mingthol ama name tag man napsan ba manate adudagi hena mamal yame adudagi hena chawi nang amasung ai ase Jesu Christ gi mapalna isor gi macha oire haina haibasna haib icham pi icham samba arthadi isor gi oikraba khuding mak sing du Christ gi mapalna nang amasung ai gi oire aduna ai gi damakta ai gi mayok ta leramba isor adu ai bu judge taram gu isor adu hojiti ai gi ipa oire Ibungo mahana ko Christ gi mapalna yokpi ba maramna rumebo nipa na pon haibu we call him Abba Father nang amasung aina taibang pana asibu sembi ba sen seng thoiba wang thoiba achumba isor leisem ibungo mahaki mafam ipa haina ko ba matik cham ko gi pa amasung ayra ran maram moiraga adu machana pa Jesu Christ bu thaja bagi mapalna ai khoi bu mahak na mahagi mapalna yokpi adu yokpi ba maramna Machanupa isorna mapa isor ipa haina ko boduk nang am sungai sungai sing ipa haina ka adu chena sing kari gum matam da aikoi aikoi gi nungti gi prarthana tawba matam da su adu ibu ma gi wahai pa matam da aikoi ni ipa haina ka bu phangli bise tayang na koina phangba manate Christ gi gi mapa na aikoi na phangli bane adu hai bu khudimak singa sida aikoi na khangmina ga do desini aikoi ibungo mahaki Mapai sorgi machasing oiba taragadi ma ka khudimok sing du aikhoi gi oire ahamada ani subada ma aikhoi ipa oire adu ahum subada ma ki machana pa su Christ gi phangpham thobo khudimok sing du aikhoi gi oire adu iroi loibada aikhoi punsi khudimok sing si ma ki mapa gi oiba warak pi ba masung wati mi aikhoi na phangani Adu ibungo mahaki nungsiba machasing ba warak pe ase aikhoin ibrep no turn to the ubupang adu chile inausing nang amasung aina kandiba phaw phang kanbiba siba phaw phang bada matikcha jaba nang amasung aina isordagi yokchaba machagi thaujal amasung bor phangchaba ase adugum ning thise aduga hairiba Khristada lakraba Khristada laikraba missing asi khaktane ibungo mahana mapa ore kanam stanate tayung pan laikraba pum khudima ki mapa na te ma Khristada laikraba missing khaktange aduga hai bas oithona na widamak ta wapos no guna pa khang hai bale asmai isor gi machana pa aduna mi gi machana pa na tayung pan bas te pokle mi gi machana pa singna isor gi macha sing na widamak ta the Son of God became Son of Man so that the Son of Man may become the Son of God. Kaya ki matik ding thi zakraba, kaya ki matik lu kraba.
ꯑꯃꯁꯨꯡ ꯀꯌꯥꯒꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯍꯔꯥꯎꯐꯝ ꯊꯣꯛꯄ ꯕꯣꯔ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯕꯣꯔ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯍꯥꯏꯅ ꯀꯧꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯕꯨ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯍꯥꯟꯅ ꯂꯥꯡꯕꯤꯕ ꯑꯁꯤ ꯀꯔꯤꯒꯤ ꯃꯄꯥꯟꯅꯣ? What drives that? What drives the predestination? ꯄꯗ 5ꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗꯨꯗ ꯀꯔꯤ ꯍꯥꯏ? ꯑꯐꯕ ꯊꯧꯔꯥꯡꯒꯤ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯃꯇꯨꯡꯏꯟꯅ ꯑꯐꯕ ꯊꯧꯔꯥꯡꯒꯤ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯃꯇꯨꯡꯏꯟꯅ ꯄꯣꯜ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡꯏꯟꯅ ꯍꯥꯏꯔꯝꯕ ꯃꯇꯝꯗ ꯑꯗꯨꯗ ꯂꯥꯡꯗꯕ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯍꯩꯁꯤ ꯀꯔꯝꯍꯥꯏꯅ ꯁꯤꯖꯤꯟꯅꯩ? ꯑꯐꯕ ꯊꯧꯔꯥꯡ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ ꯏꯁꯣꯔꯅ ꯅꯪ ꯑꯃꯁꯨꯡ ꯑꯩꯕꯨ ꯄꯥꯞꯁꯤꯟꯕ ꯅꯪ ꯑꯃꯁꯨꯡ ꯑꯩꯕꯨ ꯑꯩꯈꯣꯏꯒꯤ ꯄꯥꯞꯁꯤꯡ ꯈꯪꯂꯕꯁꯨ ꯑꯩꯈꯣꯏꯒꯤ ꯑꯁꯣꯟꯕꯁꯤꯡ ꯃꯍꯥꯛꯅ ꯎꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠꯄꯁꯤꯡ ꯃꯍꯥꯛꯅ ꯈꯪꯂꯕꯁꯨ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯑꯁꯣꯟꯕꯁꯤ ꯈꯪꯕꯗꯒꯤ ꯏꯁꯣꯔ ꯑꯗꯨꯅ ꯍꯦꯟꯅ ꯈꯪꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯅ ꯅꯪ ꯑꯃꯁꯨꯡ ꯑꯩꯕꯨ ꯃꯍꯥꯛꯀꯤ ꯌꯣꯛꯆꯕ ꯃꯆꯥ ꯅꯨꯄꯥ ꯑꯃꯁꯨꯡ ꯃꯆꯥ ꯅꯨꯄꯤꯁꯤꯡ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯍꯥꯟꯅ ꯂꯥꯡꯕꯤꯕ ꯑꯗꯨ ꯑꯐꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯪꯉꯤ. He called it good. ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗꯧꯅ ꯄꯪꯍꯣꯡ ꯍꯣꯡꯕ ꯑꯗꯨꯒꯨꯝꯕ ꯑꯅꯤꯡꯕ ꯅꯠꯇꯦ. ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯁꯤ ꯃꯍꯥꯛꯀꯨꯝꯅ ꯍꯣꯡꯕ ꯅꯥꯏꯗꯕ ꯑꯅꯤꯡꯕꯅꯤ. It is the immutable will. The will that does not change. ꯑꯍꯣꯡꯕ ꯂꯩꯇꯕ. ꯏꯁꯣꯔꯗ plan B ꯂꯩꯇꯦ. ꯑꯁꯤ ꯁꯣꯔꯒ ꯑꯁꯤ ꯂꯩꯇꯦ ꯃꯉꯣꯟꯗ. ꯃꯍꯥꯛꯅ ꯑꯃꯨꯛ ꯅꯤꯡꯈ꯭ꯔꯕ ꯑꯗꯨ ꯂꯣꯏꯅꯃꯛ ꯇꯧꯏ. ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯗꯨ ꯑꯐꯕꯅꯤ, ꯑꯆꯨꯝꯕꯅꯤ, ꯃꯄꯨꯡ ꯐꯥꯕꯅꯤ, ꯑꯗꯨꯒ ꯑꯃꯛꯄ ꯑꯃꯠꯇ ꯌꯥꯎꯗꯦ. ꯑꯗꯨꯒꯨꯝꯂꯕ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯗꯨꯒꯤ ꯃꯄꯥꯜꯅ ꯅꯪ ꯑꯃꯁꯨꯡ ꯑꯩꯕꯨꯅꯤ. ꯑꯗꯨꯅ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ, what drives this predestination for our adoption? ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯌꯣꯛꯆꯕ ꯃꯆꯥꯁꯤꯡ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯍꯥꯟꯅ ꯂꯥꯡꯕꯤꯕ ꯑꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯅ ꯏꯁꯣꯔꯕꯨ ꯏꯟꯕꯒꯦ? ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯁꯨꯡ ꯅꯠꯇꯦ. ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯗꯨꯅ, ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯗꯨꯅ, ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯑꯗꯨꯅ. ꯃꯐꯝ ꯑꯁꯤꯗ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤ ꯖꯒꯥ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯦ. ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ, ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯊꯕꯛ, ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯆꯦꯟꯕ, ꯑꯩꯈꯣꯏꯒꯤ ꯍꯥꯏꯕ ꯏꯟꯕ ꯑꯗꯨ ꯏꯁꯣꯔꯒꯤ ꯊꯃꯣꯏ ꯃꯊꯨꯝ ꯃꯔꯥꯡ ꯀꯔꯤꯁꯨ ꯍꯣꯟꯗꯦ. ꯑꯗꯨꯗꯨꯅ ꯑꯁ ꯀꯟꯕꯤꯔꯒꯦꯗ ꯅꯠꯇꯦ. ꯃꯉꯣꯟꯗ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯃꯍꯥꯛꯀꯤꯗꯃꯛ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯀꯟꯕꯤꯕꯅꯤ. God saved us by Him, for Him, and to Him. That's it. ꯑꯗꯨꯅ ichil-inausing, nang amasung aina pangliba ibungo mahaki yokchabagi machanupa asi ibungo mahaki aningbagi matungina ni. Aduga aikhoigi asonbasing ibungo mahana khangbiba oiba taragasu nang amasung aigi papsing ibungo mahana ubiba oiba taragasu aikhoibu mahana mahaki machasing kawiba duda isorna ikaide. Isorna apabana hena khai. Adu oiba taragadi nang amasung aina aikhoigi ichil-inau Khristada mapal oikrab ichil-inau amana amabu athoibani ningdun ikai khumna roidabagi maram kari amta leite. Aikhoigi ichil-inau amabu nungsiyoidabagi maram kari amta leite. Midugi asonbasing leiramba yai. Midugi asoibasing leiba yai. Aduga haibada akhoi isadasu loinamak lei. Gospel Community Church ta ai khaktang chumba mi atai loinamak lanba natte. Aduga kayo lekai lekraba Christian singi marakta ai khaktang ai gimung khatang yamna phaba atai gaidi lokotpa yadaba natte. Aikhoi loinamak matik chadaba loinamak lei, aikhoi loinamak asonba loinamak lei, aikhoi loinamak pap te struggle toba jaga sing loinamak lei. Sila asi aikhoi Lord kumse. Aikhoi gi marakta Jesu Christ ba kanbi pum sung Prabhu hen thajakraba aikhoi gi marakta su napal leitaba kanamat leite, chathokta kanamat leite, aduga now the problem is church like me I am high but tawdaba loan na ba adu ibungo mahaki wise na ko upi matamda yamna mayek sing man the ichil-inausing mapam masida Ephesians like asle ko na namina ko matamda ammat oina na bagi damak to hono gadoriba mangal gi machasing gumna jakadoriba adu hype in gadoriba amada submit ono gadori khudima sing non believer da hype date believers sing the thaje krabasing na hype kargi damak to no amagi mapamda
submit on the matam sing mayam lay. Aman amagi the mark the pana kanda matam sing mayam lay, adu sinuki oiba, amat oiba to tugai never them to honor matam sing lake the venetin lay, adu tautan the martin. That's it. Adu I coin a loaning matang, Lord Boyson, I did Napoli, I did me, Maram the Fata Bakarim, the Kanjade, Chintiva, Oidavan. Adugum missing a quick mark there. I think I say about Napoli, I think I say about Chin, I did me, kind of amateur changes have missing Yabu with Arba. Ah, but now get a more chat chang yang view. Adug high, but the chopping label with Targety, something is wrong with your heart. I'll show you her lady. Chang yang view. Hadun chil now sing. Ibungo mahang eikhoibu Mahakki. Karam ibungo. Aseng bay sor. Amat yaudaba. Pap amat kangdaba. Pap amat todaba. Ibungo mahanga. Pap chenba. Pap siba. Pap iroiba. Pap tumba. Pap ising takpa kumatakpa. Nanga masung ay Mahakki machasing oina kaubibada. Amasung taibang pan bagi mamangda. Makoi aigi mini haina. Uli na bagidam the cross matak masano pa Khristada adu say lising ni mamangda. Hatok pat ikai da boiba targeti. Aigi isil now singi makleb asol badu gi maram na mapu intok boiba targeti. Nanga masung ay kaya gimatik papa missing akoi. Okal kan si. Nanga masung ay kaya gimatik dharma sin missing akoi. Yesu Khristada gi na koi dharma chen bra. Esorbu gi na koi sing bra. Sing de. Sing de. Okal kan be. Thasa bisil inaw sing ason ba ma uba matam na karam hanan hak na amasung ay hak na yeng liwage. Ibungo isor mapa isor na Khristada gi mapa na aikoi amam bu yeng biriba mit yeng aikoi na amasil amaga mag yeng na bra. Ase ana sumthok na do bin haben sumthok na ga do bin. Sendok na ga do bin. Adubu dharma chen bagi khwai digi wang ma thak adu lepaga mi sing na khudom bithin na ta. Aseng bisor na phawad aikoi da adu to wide. Nang nang adu kari ge muk to bin. Hai ba thamo sing aikoi gi mark ya boy ba da de aikoi pap se gi pukning hong na se. Maramdi adu isorgi aning bumsung apam banate. Cuman bibadu Kristen ni, sibiki badu Kristen ni nangam musung ainate. Hiruloi bana. Ibungo mahang taibang pal haudung idagi Khristada isor ibungo mahakki nungsiba adu da matik chadra nangam musung ai asiba mahakki yokchaba machasing oinaba gidamakta mahang na hanna langbire matik chadra bai khoine. Norok khungba da matik cha bai khoine. Mahakki asau khungba da matik cha bai khoine. Adu da manai phawo ko bidin akhoi mahakki machasing hanin ko be. Adu oiba targadi harba khudimak sing ibungo mahang na tori basi kargi da makta no. Akhona khangmina kar nang musung ai matik cha bagi maram nate nang musung ai thagat phangna bagi da makta nate adu oiba targadi kari ge maram gi da makta no patataru. Nungsi thoibagi mapana mahakna aikhoi da pibiraba mahakki thaujalgi matik mangal adu thagana bane. To the praise of the glory of His grace, which He has blessed us in the Beloved. Aidi apaba mini, aidi pukchel chawba mini, aidi migi mateng pangba mini, aidi Bible toina pai, aidi pratna yam toina tawi, aidi tait yam chaw chawna piba mini, aidi yam nakathoku mini, aduna aina pangliba arang thum aina pangpham thokpane, aduna aigi da makte isor na mu thagachari kanama tan haiba yaroi. Ai mi gi awaba uba ngamdaba mini aduna mi mateng dum pangba mini aduna ai bi sorna ai bu kan bini maramasna ai gi damak sorna mu thak sare kanam tna du hai bi yaroi hai ba thabang sing apaba thabang ni thajaba amo oiba target tawpham thokpane adubu nang amasung ai bu ibungo mahang na yokchaba macha sing oina khandok pi ba asi hai ba adu amasante the ground of this is His love Mahakki nungsiba da Mahakki yamna nungsiba macha nupa adu Papa me khoi damak thabira khre mahanga akhoi damak sibire phumme humni subana mite hingalle mahagi mapana thaujal de khoi da marang kaina amasung lem na pine bir ai khoina tanruba leitana ai khoina honnaruba leitana ai khogi thabak amatana tana aduna chil na sing pol na pada taruk asida uliba se kari amatana te it destroys legalism haibadi apaba thabaki mapana tawriba mak isor num penbi gani
adu afa thabak tawrige nang aran ko pangni adu gi tambi bani legalism haibase adu mafam asida pon nate nate karigum afa thabak adu gi maramna na ko gi aran ko madu phanglaga haib aran ko madu pasil laga thamgodo amasung adu secure or ka thamgodo oiba targade aran ko hek phangbo thangna ba mikku na ko aran ko lonang mangni ko aran ko lonang mangni we cannot do it we cannot do it tobang aikoi thabak na aikoi afa thabak na aikoi church ka bana aikoi pratna taubana haibising afa thabak ngaktene Thawaigi Oiba discipline it's all spiritual discipline aikoi isorbu na khangbada masumaki mising bana nungsibada mahak bana khangbada ibungo mahana season nabiba adugum ba hiram ngaktene adubu sargi thong manak aduda changlam dai matamda karigumba thong manak lebliba nupa aduna sargi aduna karidama nang sargi sangu jahana hang matamda ai Yesu Christ ba thajaba haibadi ai Christian orbena ai prarthana tawi ai tithe pi ai adu tawi ai discipleship tawi ai gospel sandoi evangelism tawi aduna ai sarga changduine adugina ai laise aduna amda chatnaroi kaina chanagani Christ died for me Khristada ai damakta sibiki adu khaktang na ai aran kumgi phangan ba adune atai kare matanate aduna pada taru gosada mahang na tawi basi karino it destroys legalism afiba thabak na maram oraga ai nasi phangine ai gi mati chaba na maram oraga asi khudi musing se phangine adubu adum hana phabu wakal khan bo oiba tardi mafam asida pon seasonary be wahai ai khoi da pibi ba mahaki thaujal hai ba wahai asi gi arthai ona daina bani thaujal hai bi kaino ai khoina phangba da mati cha da ba adu phangan biraba the unmerited favor adu thagna bi damakta the glory of His grace. Mahaki thaujagi mati mangalu thagna bi damakta ne. Mamde haiba thaujal adu ai khoida pine birakana agi mapana nang amasung ai gi mapana nate amukhana. Mafam asida pon tawrikan verse khuding makki almost every verse in Christ in the beloved through Christ Khristada mapalna Khristada nungsi thoibada Paul masana masabak phawada kari haigini phajin jabagam de maram de haiba khudimok sing Paul masana phawada miyoi bagi maram na phangba amat na te jama phajna gyan de adune mafam asida haise pada manga amasung pada taru wasida sukari hai pada manga da Khristada mapalna ko ngapi gani pada taru da kari nungsi thoibada asigi nungsi in the beloved nungsi thoiba kanano Khristada Hai ba aikoina lemna phangjaraba thaujal lemna phangjaraba ibungo mahaki nungsiba amasung lemna phangjaraba ibungo mahaki Thawaigi oiba bor karamba bor aikoibu mahaki yokchaba machasing oina yokpi bagi bor ase Khristada mapalna aikoina phangjaraba Khristada aduna hairiba asina aikoi mioi bagi oiba lofty achievement khudimak sing loinamak maton kaptele aduga hairiba asina su sense of entitlement phangphum thoine ina isorna tomum thoine adugi wakhal lon khudimak sing su loina mak thale kari pang hai sida kari thagana bagi damakta ai thagana bagi damakta nate nahang thagana bagi damakta nate ai khoi thagana bagi damakta nate gospel community church thagana bagi damakta nate adubu kana thagana bagi damakta ibungo ma ki thojal dugi mati mangal dubu thagana bagi damakta aduga haiba thojal se karamba thojal no mahang nai nungsi thobagi mapana ai khoi pene birba thojal adu iba targadi sil now sing Ephesians pantu amma gi pada manga amasung taruk asana khoi khangning basi karina han ba de isor thagala Sinang sinang amasung ai gi punsida wakal khalagi yang ai khoi kayam yamna kayam toina isor ba thagapa missing ore ba Hallelujah amen adu khaktung da loiba nate ai khoi isor ba thagapa hallelujah amen adu na hobo ba tar adu khaktung nate nang amasung ai ne hingliba punsi mahing ngang liba wangang sangang khaliba wakal khudingmak sing asi aina gi ichilna amagi maramda mangkhra thwai singi matangda isor ning tholiba ki damakta khaliba wakal khudingmak sing ase karigumba project ramda kapthok poiba taragadi hai wakal du paba matamda mi sing mahaki mapu prabhu Yesu Christ ase thagase han haidara nang sumai ai chinna kadang prabhu naam thaga chari hana khoi prarthana am sing se sakpada adu khutang nate ai khoi gi aphaba thabak sing adu su uraga haiba dugi mapan isor ba thaga tham darkar le
ꯑꯗꯨꯒꯤ ꯄꯨꯟꯁꯤꯗꯨꯗ ꯅꯪ ꯑꯃꯁꯨꯡ ꯑꯩ ꯄꯨꯟꯁꯤ ꯍꯤꯡꯕ ꯗꯔꯀꯥꯔ ꯂꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯔꯝ ꯑꯁꯤꯅ ꯏꯁꯣꯔꯕꯨ ꯊꯥꯒꯠꯁꯦ ꯑꯗꯨꯒ ꯑꯁꯤ ꯑꯩꯈꯣꯏ ꯈꯪꯁꯦ ꯃꯄꯥ ꯏꯁꯣꯔ ꯃꯆꯥꯅꯨꯄꯥꯁꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯅ ꯑꯩꯈꯣꯏꯗ ꯄꯤꯅꯕꯤꯔꯕ ꯕꯣꯔ ꯑꯁꯤꯒ ꯑꯩꯈꯣꯏꯅ ꯂꯣꯝꯕ ꯅꯥꯏꯗꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗ ꯊꯥꯒꯠꯄ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯒ ꯑꯩꯈꯣꯏꯒꯤ ꯊꯥꯒꯠꯄꯁꯤꯡ ꯑꯁꯤꯅ ꯑꯗꯨꯝ ꯋꯥꯠꯍꯧꯔꯒꯗꯧꯕ ꯉꯥꯛꯇꯅꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯄꯤꯅꯕꯤꯔꯕ ꯕꯣꯔ ꯑꯁꯤꯅ ꯈꯨꯗꯨꯞ ꯂꯤꯁꯤꯡ ꯑꯗꯨꯝ ꯍꯦꯜꯂꯒ ꯑꯗꯨꯝ ꯆꯠꯀꯅꯤ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯒꯠꯇ꯭ꯔꯒ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯉꯥꯜ ꯁꯣꯟꯊꯒꯗꯧꯕ ꯀꯔꯤꯝꯇ ꯂꯩꯇꯦ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯏꯁꯣꯔꯕꯨ ꯋꯥꯡꯅ ꯊꯥꯡꯒꯠꯇ꯭ꯔꯒ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯑꯗꯨ ꯍꯟꯊꯒꯗꯧꯕ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯃꯍꯥꯛꯄꯨ ꯊꯥꯒꯠꯅꯕꯒꯤꯗꯃꯛꯇ ꯀꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤ ꯐꯅꯕꯒꯤꯗꯃꯛꯇꯅꯤ ꯋꯥꯈꯜ ꯈꯔ ꯌꯦꯡꯁꯦ ꯐꯨꯠꯕꯣꯜ ꯁ꯭ꯇꯦꯗꯤꯌꯝꯗ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯩꯅ ꯄꯥꯝꯕ ꯐꯨꯠꯕꯣꯜ ꯇꯤꯝ ꯑꯗꯨꯅ ꯁꯤ ꯋꯥꯔꯜ ꯀꯞ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯅ ꯄꯥꯝꯕ ꯇꯤꯝ ꯑꯗꯨꯅ ꯒꯣꯜ ꯆꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯐꯨꯠꯕꯣꯜꯒꯤ ꯃꯤꯁꯤꯡ ꯌꯥꯎꯕ ꯑꯣꯏꯕ ꯇꯥꯔꯗꯤ ꯂꯥꯎꯗꯕ ꯀꯅꯥ ꯌꯥꯎꯏ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯐꯨꯠꯕꯣꯜ ꯄꯥꯝꯈꯤꯗ꯭ꯔꯕ ꯑꯩ ꯐꯥꯎꯕ ꯋꯥꯔꯜ ꯀꯞ ꯌꯦꯡꯕ ꯃꯇꯝꯗ ꯂꯥꯎꯋꯦ ꯃꯥꯅ ꯆꯜꯂꯤꯕ ꯒꯣꯜꯗꯨꯅ ꯑꯗꯨꯒ ꯒꯣꯜ ꯆꯜꯂꯤꯕ ꯃꯤꯗꯨꯅ ꯀꯔꯤꯒꯨꯝꯕ ꯀꯥꯕ ꯑꯣꯏꯕ ꯇꯥꯔꯗꯤ ꯃꯥꯅ ꯐꯪꯒꯗꯕ ꯃꯥꯅ ꯑꯩ ꯀꯩꯁꯨ ꯐꯪꯗꯧꯕ ꯀꯩꯁꯨ ꯂꯩꯇꯦ It was shouted ꯂꯩꯀꯥꯏ ꯈꯨꯗꯤꯡꯒꯤ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯋꯥꯔꯜ ꯀꯞ ꯃꯅꯨꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯁꯨ ꯁꯣꯏꯗꯅ ꯂꯥꯎꯒꯅꯤ ꯀꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯐꯥꯎꯕꯗ ꯐꯪꯉꯔꯣꯏꯗꯧꯕ ꯑꯗꯨꯒꯤꯗꯃꯛꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯎꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯃꯇꯤꯛ ꯆꯥꯕꯒꯤ ꯃꯄꯥꯟꯅ ꯐꯪꯕꯁꯨ ꯅꯠꯇꯕ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯗ ꯃꯔꯥꯡ ꯀꯥꯏꯅ ꯄꯤꯅꯕꯤꯕ ꯕꯣꯔ ꯑꯁꯦ ꯑꯩꯈꯣꯏꯒꯤꯁꯨ ꯑꯣꯏꯖꯔꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯌꯥꯝ ꯊꯣꯏꯅ ꯍꯦꯟꯅ ꯊꯥꯒꯠꯐꯝ ꯊꯣꯛꯏ ꯏꯁꯣꯔꯕꯨ ꯑꯩꯈꯣꯏ ꯏꯁꯩ ꯀꯌꯥꯝ ꯊꯣꯏꯅ ꯍꯦꯟꯅ ꯁꯛꯐꯝ ꯊꯣꯛꯏ ꯈꯣꯟꯖꯦꯜ ꯐꯥꯖꯤꯟꯒꯗꯧꯕ ꯈꯣꯟꯖꯦꯜ ꯂꯩꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯊꯣꯛꯇꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯕꯨꯡ ꯃꯍꯥꯛꯄꯨ ꯊꯥꯒꯠꯄꯤꯌꯨ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯊꯥꯒꯠꯁꯦ ꯑꯩꯈꯣꯏ ꯏꯕꯨꯡ ꯃꯍꯥꯛꯄꯨ ꯏꯁꯩꯒꯤ ꯃꯄꯥꯜꯅ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯊꯕꯛꯀꯤ ꯃꯄꯥꯜꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯒ ꯑꯃꯒ ꯂꯣꯏꯅꯕ ꯑꯗꯨꯒꯤ ꯃꯄꯥꯜꯅ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯊꯕꯛꯁꯤꯡ ꯏꯕꯨꯡꯉꯣ ꯃꯍꯥꯛꯄꯨ ꯊꯥꯒꯠꯁꯦ ꯑꯅꯤꯁꯨꯕꯗ ꯏꯁꯣꯔꯒꯤ ꯃꯆꯥꯁꯤꯡꯒ ꯑꯩꯈꯣই ꯍꯤꯡꯁꯦ live as a sons of God ꯁꯤꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤꯅꯤ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯃꯆꯥꯁꯤꯡꯅꯤ ꯁꯩꯇꯥꯟꯒꯤ ꯃꯆꯥꯁꯤꯡ ꯅꯠꯇꯦ ꯅꯪ ꯑꯃꯁꯨꯡ ꯑꯩ ꯄꯨꯟꯁꯤ ꯀꯔꯝꯍꯥꯏꯅ ꯍꯤꯡꯂꯤꯕꯒꯦ ꯅꯍꯥꯛ ꯑꯃꯁꯨꯡ ꯑꯩꯍꯥꯛꯀꯤ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯤ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜ ꯍꯦꯟꯅ ꯇꯥꯔꯤꯕꯒꯦ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤꯅ ꯍꯦꯟꯅ ꯇꯥꯕ꯭ꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯏꯕꯨꯡ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯁꯤ ꯍꯦꯟꯅ ꯇꯥꯕ꯭ꯔꯥ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜꯗꯨ ꯅꯍꯥꯛꯅ ꯍꯦꯟꯅ ꯇꯥꯔꯤꯕꯒꯦ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜꯗꯨ ꯅꯍꯥꯛꯅ ꯍꯦꯟꯅ ꯏꯜꯂꯤꯕꯒꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯍꯥꯛ ꯈ꯭ꯔꯤꯁꯇꯗ ꯂꯩꯔꯕꯗꯤ ꯅꯍꯥꯛꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯅꯪꯒꯤ ꯀꯟꯕꯤꯕ ꯃꯄꯨ ꯑꯃꯁꯨꯡ ꯄ꯭ꯔꯚꯨ ꯑꯣꯏꯅ ꯊꯥꯖꯔꯕꯗꯤ ꯅꯍꯥꯛ ꯏꯁꯣꯔꯒꯤ ꯃꯆꯥꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯣꯏꯔꯕꯗꯤ ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯣꯏꯅ ꯍꯤꯡꯕꯤꯌꯨ ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯣꯏꯅ ꯍꯤꯡꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯈꯪꯕ ꯗꯔꯀꯥꯔ ꯂꯩ ꯃꯍꯥꯛꯀꯤ ꯋꯥꯍꯩꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯟꯁꯤ ꯍꯤꯡꯕ ꯗꯔꯀꯥꯔ ꯂꯩ ꯃꯍꯥꯛꯀꯤ ꯋꯥꯍꯩꯒꯤ ꯃꯄꯥꯟꯅ ꯆꯠꯄ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯄꯣꯜꯅ ꯆꯦꯞꯇꯔ 4ꯗ ꯃꯊꯪ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯀꯟꯕꯤꯕ ꯃꯄꯨ ꯑꯃꯁꯨꯡ ꯄ꯭ꯔꯚꯨꯅ ꯊꯥꯖꯔꯤꯕ ꯃꯤꯁꯤꯡ ꯋꯥꯄꯥꯎꯁꯦ ꯍꯦꯛ ꯇꯥꯔꯛꯄ ꯃꯇꯝꯗꯒꯤ ꯑꯩꯍꯥꯛꯅ ꯍꯟꯖꯤꯟ ꯍꯥꯏꯕ ꯍꯥꯟꯅ ꯂꯥꯡꯕꯤꯕ ꯍꯥꯏꯅ ꯍꯥꯏꯕꯁꯤ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯍꯥꯛꯄꯨ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯍꯥꯟꯅ ꯂꯥꯡꯕꯤꯕꯗꯨꯗ ꯌꯥꯎꯔꯝꯒꯗ꯭ꯔꯅꯤ ꯑꯩꯕꯨ ꯌꯥꯎꯔꯝꯃꯣꯏꯗ꯭ꯔꯅꯤ ꯍꯥꯏꯅ ꯆꯝꯅꯕꯁꯤꯡ ꯌꯥꯎꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯁꯤ ꯅꯍꯥꯛꯄꯨ ꯍꯥꯏꯖꯒꯦ ꯑꯗꯨꯒꯤꯗꯃꯛꯇ ꯅꯍꯥꯛ ꯊꯣꯏꯗꯣꯛꯅ ꯋꯥꯒꯗꯧꯕ ꯅꯠꯇꯦ ꯑꯗꯨꯅ ꯅꯍꯥꯛꯄꯨ ꯆꯔꯥꯡꯅꯍꯟꯕꯤꯒꯅꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯈ꯭ꯔꯤꯁꯇꯗ ꯏꯁꯣꯔꯅ ꯀꯔꯤ ꯇꯧꯕꯤꯈ꯭ꯔꯒꯦ ꯍꯥꯏꯕꯗꯨ ꯅꯍꯥꯛꯅ ꯇꯥꯈ꯭ꯔꯦ ꯈ꯭ꯔꯤꯁꯇꯅ ꯄꯥꯞ ꯆꯦꯟꯕꯁꯤꯡꯕꯨ ꯀꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯂꯥꯛꯑꯦ ꯃꯍꯥꯛꯅ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯍꯤꯡꯕ ꯉꯝꯒꯗꯕ ꯄꯨꯟꯁꯤꯗꯨꯗ ꯃꯍꯥꯛ ꯍꯤꯡꯉꯤ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯁꯤꯒꯗꯧꯕ ꯑꯩꯈꯣꯏꯒꯤ ꯄꯥꯞꯀꯤ ꯃꯔꯝꯒꯤ ꯃꯁꯤ ꯑꯗꯨ ꯃꯍꯥꯛꯅ ꯃꯍꯥꯛ ꯐꯨꯝꯂꯒ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯍꯤꯡꯒꯠꯈ꯭ꯔꯦ ꯅꯍꯥꯛꯄꯨ ꯀꯟꯕꯤꯅꯕ ꯄꯥꯞ ꯆꯦꯟꯕꯁꯤꯡꯕꯨ ꯃꯈꯣꯏꯒꯤ ꯄꯥꯞꯇꯒꯤ ꯀꯟꯕꯤꯅꯕꯒꯤ ꯊꯕꯛ ꯑꯗꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯆꯍꯤ 2,000 ꯃꯃꯥꯡꯗ ꯂꯣꯏꯁꯤꯟꯕꯤꯈ꯭ꯔꯦ ꯑꯁꯤ ꯅꯍꯥꯛꯅ ꯈꯪꯂꯕꯅꯤꯅ ꯃꯉꯣꯟꯗ ꯂꯥꯛꯄꯤꯌꯨ ꯑꯩꯍꯥꯛ ꯈꯟꯕꯤꯔꯝꯒꯗ꯭ꯔꯥ ꯑꯩꯍꯥꯛ ꯈꯟꯕꯤꯔꯝꯃꯣꯏꯗ꯭ꯔꯥ ꯑꯩꯍꯥꯛ ꯍꯥꯟꯅ ꯂꯥꯡꯕꯤꯕꯗꯨ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯍꯥꯟꯅ ꯂꯥꯡꯕꯤꯕꯗꯨ ꯌꯥꯎꯔꯝꯂꯣꯏꯗ꯭ꯔꯥ ꯑꯗꯨꯒꯤ ꯋꯥꯍꯪꯗꯨ ꯍꯪꯕꯤꯒꯅꯨ ꯋꯥꯍꯪꯗꯤ ꯅꯍꯥꯛ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯅꯍꯥꯛꯀꯤ ꯀꯟꯕꯤꯕ ꯃꯄꯨ ꯑꯃꯁꯨꯡ ꯄ꯭ꯔꯚꯨ ꯑꯣꯏꯅ ꯊꯥꯖꯒꯗ꯭ꯔꯥ ꯅꯍꯥꯛꯅ ꯀꯟꯖꯕ ꯐꯪꯅꯕꯒꯤꯗꯃꯛꯇ ꯃꯉꯣꯟꯗ ꯅꯍꯥꯛ ꯉꯁꯤ ꯂꯥꯛꯀꯗ꯭ꯔꯥ ꯃꯍꯥꯛꯅ ꯅꯍꯥꯛꯄꯨ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯀꯧꯔꯤꯕ ꯃꯀꯧ ꯑꯁꯤ ꯅꯍꯥꯛꯅ ꯉꯁꯤ ꯇꯥꯔꯒ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗꯨ ꯀꯜꯍꯟꯗꯨꯅ ꯃꯉꯣꯟꯗ ꯅꯍꯥꯛ ꯉꯁꯤ ꯂꯥꯛꯀꯗ꯭ꯔꯥ ꯑꯗꯨꯅꯤ ꯑꯗꯨꯒ ꯏꯕꯨꯡ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯗ ꯑꯃꯁꯨꯡ ꯑꯩꯍꯥꯛꯅ ꯈꯪꯉꯦ ꯑꯩꯍꯥꯛꯀꯤ ꯏꯁꯣꯔꯁꯤ ꯀꯟꯕꯤꯕꯗ ꯃꯇꯤꯛ ꯂꯩꯕ ꯏꯁꯣꯔꯅꯤ He is mighty to save ꯄꯥꯄꯤꯁꯤꯡꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯆꯥꯗꯨ ꯐꯥꯎꯕ ꯂꯦꯝꯅ ꯄꯤꯊꯣꯛꯄꯤꯕꯅꯤ
aduna ichil now nahak papin heaven hana khangjerabadi nahak nasan nasabu kanjaba ngam heaven hana khangjaba oiba targadi lakpiyo Khristada mahang nabu kamdigani Khristada ki mapalna ibungo mauna lakraba kana amata ibungo mahang tangthok loi lakpiyo Khristada mahang chudana kanbigani ngasina kiran khung ni hayeng kari ogni tambangamde horen kari ogni tambangamde haujik lakpiyo ngasi lakpiyo Khristada Papa ki puning hongduna adu ibungo mahak na mangon laikrab mising da pinabi Thawaigi Oiba Borsing asi mahau tangbi adu ibungo maku thagat pagi punsi da dengbi thasikrab chil naw sing eikhoibu maku thagat pe yamna watle eikoi thagat pagi punsi da eikoi chakona bu isor gi loksing ni se pangal ni se samsung thaujal ni se eikoi thamoi Nomaising in Migi Punktara Mahali Pung Baro Makai Power Hallelujah Amen Haina Haiba Tamoy Aduna Nasing Toki Matam the Chill now singing Matam Matang Aduga Don't Tabang Pan Bagi or be Yang the Bissing Yanguna Tara the Bissing Taduna Aduga Internet the phone the pornography the Toan but sing the Changduna Octavigi Wakal Kanduna Amus Adugi Tabaks in the Labor but Targeti Nahak Esorbu Nahamasung Esorbu Target people into the Hingde Chill now sing Jacob Nahaiba Dugumna iput amadagi akhab musung athumba sing thokpa yade wakal kanse nang musung agi chill nang musung agi thamoi karam bi put oibage ibung mabu thagat pa amana ibung mabu thagat pa atopa chil inaw singbu sirap taw Esorbu thagat pa asom chil inaw singbu sithaba antu oibra antu habade pap ne adoi khoi puing hongse adu oipham thokte Ando from talked. Even Mahana could Mapu Tagan with the Mokta Kori, Mako say, Maki Waina, Mapu Tagan with the Mokta Kori, Mako say, a singba, a Makpayadava, Tawaida, Amasung Achumbala, Khristada Palna, Tagatpa, Adu Tagatpa. High by the Ishorne Eikhoibu, Hena Matang Pang with Chimbi voice. Pranatos. Provision Hanapini Bikraba Bor. Hanna Mahakki yokchaba nacha amoina kaupiba sida ibungon haku thagatsari Prabhunai eikhoigi punsi maroina eihaki punsi ibungon haku thagatsabagi punsida awat pasaka singyam lei Prabhumateng pangbiwa Prabhuna ki wahai asina efisa pandu amagi pada manga musung teruk asina ipa Nahaki thoujalgidamak mangal adu thagatnaba amasung ibungon nahaku thagatnabagidamagta eikhoibu tambi aihaku tambi Prabhu eikhoigi punsida nahakpu thamoi sengna amasung chumna amasung sengna thagakidaba matamsing eikhoigi punsida adugidamak eikhoibu kokpiyu Prabhu nahaku thagatpada sijanaba eikhoigi chil asina Prabhu nahaki misingbu yeithunaba amasung makhoigi mangnaba ngangbasing matamsing Prabhu eikhoigi marakta leiba oiba targadi eikhoibu kokpiyu aihaku kokpiyu Prabhu jo haiba khudimak singse eikhoigi pangnana tawba ngamona eikhoigi nungda leiba thawai singba nahaki akanba thabak udu subiyu aduga eikhoibu ipa amakpa yaudaba thagatpadugi punsida eikhoigi amamam hengjabada nahakna mateng pangbiyu Nungsebi sir eikhoi nahaki nacha ama ibung nahakna oihanbiba asida chauthokchaba nachasing eikhoigi amamambu oihanbiyu Nungsi hebi sor eikhoigi identity adu asini haibase eikhoibu kauhanbigin Prabhu taibang panbagi mising sak khangbidrabasu taibang panbagi mising na usitpidrabasu thawoibidrabasu Khristada gi mapal ibungon nahakna eikhoibu nahaki nachasing hana kaubiba asida eikoi ipa mising eikhoigi eikhoibu ngangnaba khudingmaksing adu penthokpa ngamba thamoi eikhoigi amamambu pinabiyu nana aihaku pinabiyu aduga sargatana chatliba punsi asida Prabhu Isor Eikhoigi nahaki nacha oina taibang panba asida hingjaba eikhoigi amamambu mateng pangbiyu Ningthaulibak adugidamak chaukhotnaba ningthaulibak adugidamak hena phanaba nahaki singlup asi amata oibagi lipunuda chena kisinabagi thabakta eikhoigi hena khumang chaukhothanbiyu amsung ichang tawhanbiyu nahaki nacha moina kanadaba hiramsingda eikhoibu matam mangbadagi kanbiyu atanbasingda eikhoibu kanbiyu Prabhu nahaki ningthaulibakti maru huliba mi adugu pangkhaknena nahaki waina haibi adugi mising adu ai amasung eikhoigi khudingmak gospel community church laikraba nahaki thajakraba nachasing asibu oihanbiyu
ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯒꯤ ꯃꯄꯥꯜꯅ ꯏꯕꯣꯅꯥꯒꯤ ꯊꯧꯖꯥꯜꯗꯨꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯑꯗꯨꯗ ꯃꯤꯁꯤꯡꯅ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯊꯥꯒꯠꯄ ꯑꯣꯏꯁꯅꯨ ꯅꯍꯥꯛ ꯍꯦꯟꯅ ꯋꯥꯡꯕ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏ ꯍꯦꯟꯅ ꯅꯦꯝꯁꯅꯨ ꯑꯩꯍꯥꯛ ꯍꯦꯟꯅ ꯅꯦꯝꯁꯅꯨ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡ ꯅꯤꯖꯔꯤꯕꯅꯤ ꯑꯃꯦꯟ